ngasi fongkiba tungan manipuri sifongsingi amasung thokiba thawdo wathoksingi maruebi ipausung miyamna thamji ahanbada soknariba lan asi metei masel wakhal tanadabadagi atopa maiyon amada chatkhigadra chingnaba pokle hakthengna paudam miyamgi aningba pamba hoyelan paudugi lakusaraga mamang thagi ahumdagi satharaktuna hauji tha ani phajilaglaba manipurgi langi matang tungan mafamda thengnarakhiba miyoy kyana makhoigi aningba pamba sing phungdoknarakni miyoy sing aduna phungdoknarakhiba singi manungda shugi kuki militants amasu Myanmar gi sin kuki singna mitei furuki mathakta satharakpa lan loisindana bigidama Home Minister Amit Shahna preside tawduna ngarang Delhi da political parties singi mifam ama pangtokre Congress ki oinadi Manipur da sahi taraga manga minister oiram kiba o ibo bina mod sin ki habisimak Manipur gi asengba lan asi horak amasu ground reality munna khangmadagini Mang saruk yakiba simak asumbani haina khali adobo asumbu wapam kya phungdoknabagi matam sangna pikhide haina su tai harki RJD amasum samjawadi party ki mute singnadi Manipur gi chief minister lakthokning gi apama phungdoki haina su tai lan asi horakpadigi sugi ground rule thugaiduna phongna thorolaga misam sing hatliba amasum yum kai kya mai thariba kuki militants asingasi makhogi designated camps singda lengdana lehanwa natragana su handoknaba haiba kholaw si Manipur gi political party sing CSO ima ibel amasum miyamgi kholaw oiduna lakliban heraki Home Minister masasu Manipur leiringai da lana sigi maramda sitna na khangkrabane dubo haujuk fawda na thaiduna makhoibu khamjindana free thadokliba amasum India lengang na fawwa lakshanba ngamdriba sugi militant singa union lenga ki manungda yanaba ma leiri haibasidi soidre haina su phungdoknarakhi Hanakta UKLF ki chairman Ibani Haiba Sirolamada Kumza English Singaniga Taragataret ki Manipur gi Mikhalda BJP gi leaders singda makoina mateng pangkhe masum BJP gi kuki MLA masingyawna puthoktuna Manipur party asigi lengak seman ki haina claim tarokliba sina soidana maram amadi leire haina khale hari ngarangi political parties ngi mifamna su masigi wafam sidi khanadana prime minister gi poktak makhar ingtapa hanjin hanana bo hotnari haina Amit Shahna phongdoki buwafam adu oithopa yagadar hangki shugi militant sing amasu Myanmar gi sin ko ki militant sing laksindriba makai thokliba lan se sungloi loiroi habisi khangna na thairaga satliba si karigi no haina sanglaki amaromdana matam sangna awana kya mayuknaduna kuki terrorist sing gi mayukta lan thengnariba Aikhoisu pulak punsinduna lising amagi makhara lingjel manana asuma maiki da satnabu khunabigi yama tangai fadaba lairi maraksida aikhoi masel gi marakta wakhal tanadaba lambi lana satnakhigadaba thawong mayama mathulakle haina su phungdoknarakhi handaki matang sidi isam samna laikai masel khatnaba ngayaki oiba emotion gi kangluki irang ngate haibisi haujuk punamakna khangnarabane yamna lubu Manipur gi tungi firep lawdaba matam sida aikoi masel gi marakta wakhal manadaba masum aning matawnarakpa man punama asi thadoklaga apunba lanjang ama sangsinbagi tangai fadabasu aikoi gi mangna tadun leiraban hairi laingakna su miyam gi ihul khangna thabak tawbiro lan changlabadi isagi asoiba madi aswanba isana khangjaba khwaidagi maruna herki koina saliba pawmising su mitei khoi khwaidigi akanba khulaidi apunba miyamgi pangal ne duga sothariba asisu wakhal khandadana ngaki ihauda tholakwa mob justice na ihawodubusu chauna maning halali haibasi thengnarang mana heraki aikhoi gi lol dadi miyamgi ihau hairaga wantuk amakhaktani dubu English kumba atopa lol dadi miyam haibasi gi wantuk ani thui wantuk amana mas hairaga atopa amana mof haibasini ani sigi khena basi aikoi punamangna khangmina basangi wantuk manaba malabasu mo haibasina wakhal khanta haudana ngaki aningba apa mana amasum asawbana mang thaduna san angau budong torakpoduni ma saibasidi miyam punamakti apun manaba lising amagi makhara tholakpa ihawne tasengna mob justice asi thainadagi lairakpadi nathi aikoina tunghanna ningsingdunu yengwada hingnabagi lambi mathau tarakhibadagi amadi political insecurity like hibidagi haina suharki punamas state asigi law and order kairakpa masum rule of law leraktabadagi miyamna makutta power pairaktuna wayel sathabagi pm yorkhibane matamamada counter insurgency gi aran thawong singaduna miyamgi thamoida mob justice ki mamita halakhibane Manipur gi judiciary amasum human right punamak leitabaga pangkana khibane matamdurgi maira paibigi ihuna Manipur sinthuna chakthoraktuna miyam gi punsi ngak sian mi asabu thaudang larokhi amasung emergency gi problem khara
ꯏꯪꯗꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯌꯦꯜ ꯑꯁꯤꯅ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯂꯥꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯀꯨꯞꯅ ꯅꯩꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯋꯥꯌꯦꯜꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯀꯥꯟꯅꯗꯕ ꯂꯣꯏꯅ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯈꯨꯗꯝ ꯑꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯩꯀꯥꯏꯕꯨ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯉꯥꯛ ꯁꯦꯜꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯃꯤꯡꯗ ꯂꯥꯟꯅ ꯐꯥꯖꯤꯟꯒꯗꯕ ꯅꯍꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯈꯤ ꯑꯃꯁꯨꯡ ꯑꯕꯥꯁꯐꯥꯒꯤ ꯃꯔꯨꯝꯗ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯀꯌꯥ ꯃꯥꯌꯣꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯃꯥꯡꯈ꯭ꯔꯒꯗꯕ ꯅꯍꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯀꯜꯂꯛꯈ꯭ꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯣꯠꯄ ꯑꯃꯁꯨꯡ ꯅꯝꯊꯕ ꯃꯣꯔꯦꯜ ꯄꯨꯂꯤꯁꯤꯡ ꯆꯠꯊꯔꯛꯄ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯍꯛꯄꯨ ꯃꯣꯕ ꯖꯁꯇꯤꯁꯅ ꯑꯀꯥꯏꯕ ꯄꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀꯌꯥ ꯑꯃ ꯃꯣꯕ ꯖꯁꯇꯤꯁꯀꯤ ꯚꯤꯛꯇꯤꯝ ꯑꯣꯏꯗꯨꯅ ꯍꯤꯡꯕ ꯌꯥꯎꯔꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯦꯞꯄ ꯂꯩꯔꯣꯏ꯫ ꯇꯧꯕꯇꯕꯨ ꯃꯇꯝ ꯍꯣꯡꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯂꯣ ꯄꯥꯏꯁꯤꯟꯗꯨꯅ ꯋꯥꯌꯦꯜ ꯆꯠꯊꯕꯒꯤ ꯃꯍꯨꯠꯇ ꯖꯨꯗꯤꯁꯔꯤꯅ ꯋꯥꯌꯦꯜ ꯆꯠꯊꯕꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤ ꯅꯠꯇꯗꯨꯅ ꯆꯤꯡꯅꯕ ꯑꯃꯁꯨꯡ ꯑꯀꯤꯕꯅ ꯃꯥꯡ ꯊꯥꯔꯒ ꯇꯨꯡꯃꯥꯡ ꯌꯦꯡꯗꯅ ꯋꯥꯍꯪ ꯄꯣꯍꯪ ꯇꯧꯗꯅ ꯈꯨꯠ ꯊꯥꯕꯒꯤ ꯊꯕꯛ ꯇꯣꯏꯅ ꯆꯠꯊꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯟꯅꯗꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯃꯥꯏꯌꯣꯟ ꯑꯃꯗ ꯆꯠꯈꯤꯕ ꯌꯥꯏ꯫ ꯄꯨꯝꯅꯃꯛ ꯁꯦꯝꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁ ꯃꯨꯚꯃꯦꯟꯠ ꯁꯥꯒꯠꯂꯁꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯃꯜ ꯁꯦꯜꯅ ꯂꯦꯞꯍꯟꯒꯨꯝꯁꯤ ꯑꯃꯁꯨꯡ ꯁꯦꯜꯅ ꯂꯩꯕ ꯌꯥꯍꯜꯒꯨꯝꯁꯤ꯫ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯂꯥꯏꯔꯕ ꯂꯩꯖꯗꯕ ꯈꯛꯀꯤ ꯂꯥꯟ ꯅꯠꯇꯦ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯁꯦꯜ ꯄꯥꯏꯕ ꯃꯤꯌꯥꯝꯒꯤꯁꯨꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯤꯡꯅꯕꯤꯔꯒꯗꯤ ꯃꯣꯕꯥꯏꯜ ꯍꯥꯡꯂꯒ ꯂꯥꯛꯂꯤꯕ ꯀꯣꯜ ꯃꯦꯁꯦꯖꯁꯤꯡ ꯂꯣꯏꯅꯃꯛ ꯌꯦꯡꯕꯤꯌꯨ꯫ ꯑꯔꯨꯅꯥ ꯁꯥꯕꯨꯡꯈꯣꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯕꯨꯡꯈꯣꯛꯀꯤ ꯃꯤꯌꯥꯝꯅ ꯏꯟꯐꯣꯔꯃꯔꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯆꯩꯗꯨꯅ ꯇꯧꯔꯛꯈꯤꯕꯒꯤ ꯀꯩꯔꯥꯎꯗꯒꯤ ꯂꯩꯁ꯭ꯔꯝ ꯑꯔꯨꯅꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯆꯤꯡꯅꯕꯤꯔꯒꯗꯤ ꯐꯥꯖꯤꯟꯈꯤꯕ ꯃꯣꯕꯥꯏꯜ ꯍꯥꯡꯂꯒ ꯂꯥꯛꯂꯤꯕ ꯀꯣꯜ ꯃꯦꯁꯦꯖꯁꯤꯡ ꯂꯣꯏꯅꯃꯛ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯀꯩꯔꯥꯎꯒꯤ ꯂꯩꯕꯨꯡ ꯑꯃꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯩꯁ꯭ꯔꯝ ꯑꯔꯨꯅꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯇꯥꯡ 18ꯗ ꯒꯣꯜꯇꯥꯕꯤꯗ ꯈꯨꯜ ꯉꯥꯛꯂꯤꯕ ꯃꯩꯇꯩꯁꯤꯡꯒ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯔꯥꯏ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯑꯥꯔꯃꯤꯅ ꯆꯪꯍꯟꯗꯕꯇ ꯅꯠꯇꯅ ꯑꯁꯣꯛꯄ ꯂꯧꯕ ꯂꯥꯛꯄ ꯑꯦꯝꯕꯨꯂꯦꯟꯁ ꯐꯥꯎꯕ ꯆꯪꯍꯟꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯍꯥꯟꯅꯗꯒꯤꯁꯨ ꯃꯍꯥꯛꯅ ꯈꯨꯔꯥꯏ ꯃꯥꯏꯀꯩꯗ ꯊꯣꯛꯄ ꯏꯔꯥꯡꯁꯤꯡꯗ ꯑꯥꯔꯃꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯀ ꯋꯥ ꯉꯥꯡꯅꯕꯗꯨ ꯈꯪꯕꯅꯤꯅ ꯈꯨꯔꯥꯏꯗꯒꯤ ꯒꯤꯇꯥ ꯀꯧꯕꯤ ꯑꯃꯅ ꯃꯉꯣꯟꯗ ꯄꯥꯎꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯁꯥꯕꯨꯡꯈꯣꯛ ꯇꯥꯟꯅ ꯆꯠꯄ ꯌꯥꯎꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯊꯣꯡꯗ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯕꯅ ꯈꯨꯔꯥꯏꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯀꯌꯥꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯌꯥꯎꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯒꯁꯨ ꯈꯪꯅꯩ꯫ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯃꯍꯥꯛ ꯊꯥꯡ ꯇꯥ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄ ꯑꯃꯗꯤ ꯊꯥꯡ ꯇꯥꯒ ꯃꯔꯤ ꯂꯩꯅꯅ ꯃꯄꯥꯟꯒꯤ ꯂꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯣꯏꯅ ꯇꯧꯔꯛꯄ ꯍꯤꯟꯗꯤ ꯑꯗꯨꯝ ꯐꯖꯅ ꯈꯪꯉꯤ꯫ ꯃꯗꯨ ꯈꯪꯕꯅ ꯃꯍꯥꯛꯄꯨ ꯑꯥꯔꯃꯤꯒ ꯊꯦꯡꯅꯕꯗ ꯋꯥ ꯉꯥꯡꯅꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯔꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯃꯛ ꯃꯍꯥꯛꯄꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡꯗ ꯑꯗꯨꯃꯛ ꯀꯧꯔꯛꯄꯗꯒꯤ ꯌꯥꯎꯃꯤꯟꯅꯔꯒ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯁꯥꯕꯨꯡꯈꯣꯛ ꯇꯝꯅ ꯈꯨꯔꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯛ ꯁꯥꯔꯤ ꯑꯃꯗꯤ ꯁꯦꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯥꯔꯃꯤꯁꯤꯡꯅ ꯈꯨꯔꯥꯏꯔꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯃꯈꯥ ꯇꯥꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕꯗꯒꯤ ꯃꯍꯥꯛꯀ ꯑꯀꯟꯕ ꯋꯥ ꯉꯥꯡꯅꯗꯨꯅ ꯆꯪꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯆꯪꯕ ꯌꯥꯗꯕꯒꯤ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯁꯥꯔꯤ ꯁꯦꯠꯂꯒ ꯂꯥꯛꯂꯤꯕꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯇꯥꯛꯄ ꯌꯥꯕ ꯆꯦ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯅꯆꯤꯡꯕ ꯃꯨꯟꯗꯨꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯆꯝꯅꯤ, ꯑꯇꯩ ꯆꯦ ꯆꯥꯡꯗꯤ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯪ 1993ꯗꯒꯤ ꯏꯪ 2015 ꯐꯥꯎꯕ ꯍꯣꯝ ꯒꯥꯔꯗ ꯑꯣꯏꯅ ꯂꯩꯕꯗꯒꯤ CIDꯗ ꯑꯦꯇꯦꯁ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯑꯥꯏ ꯀꯥꯔꯗ ꯑꯃ ꯎꯠꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛ CIDꯒꯤ ꯀꯥꯔꯗ ꯄꯥꯏ, ꯑꯗꯨꯅ ꯀꯨꯀꯤꯒꯤ ꯄꯥꯎ ꯄꯤꯕ ꯃꯤꯑꯣꯏꯅꯤ, ꯀꯨꯀꯤꯒꯤ ꯏꯟꯐꯣꯔꯃꯔꯅꯤ ꯍꯥꯏꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯃꯣꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯅꯕ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯇ ꯅꯠꯇꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯈꯤꯕ ꯈꯨꯔꯥꯏꯗꯒꯤ ꯒꯤꯇꯥꯕꯨꯁꯨ ꯃꯁꯝ ꯐꯣꯏꯗꯨꯅ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯟꯗꯨꯅ ꯐꯨ ꯆꯩꯕ ꯇꯧꯈꯤ꯫ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯤꯕꯗꯨ ꯀꯣꯛꯅꯕ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯃꯠꯇ ꯇꯥꯕ ꯂꯩꯈꯤꯗꯦ꯫ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯏꯟꯐꯣꯔꯃꯔꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯁꯥꯕꯨꯡꯈꯣꯛꯀꯤ ꯃꯤꯌꯥꯝꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯃꯣꯕꯥꯏꯜ ꯍꯥꯡꯂꯒ ꯊꯝꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯃꯗꯤ ꯃꯦꯁꯦꯖ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯈꯪꯒꯅꯤ ꯍꯥꯏꯅꯁꯨ ꯑꯔꯨꯅꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯃꯤꯁꯛ
ꯑꯃꯈꯛꯁꯨꯅꯤ ꯏꯔꯩꯕꯥꯛꯅ ꯂꯩꯇ꯭ꯔꯒ ꯑꯩꯒꯤ ꯌꯨꯝ ꯐꯖꯕ ꯁꯥꯔꯒ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯔꯨꯞ ꯌꯥꯎꯖꯗꯨꯅ ꯐꯪꯖꯈꯤꯕ ꯂꯨꯄꯥ ꯂꯥꯛ 10ꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯁꯥꯕꯒꯤ ꯁꯨꯞꯅꯒꯤ ꯂꯨꯄꯥ ꯂꯥꯛ 2ꯔꯣꯝꯇꯃꯛ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯔꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯍꯧꯖꯤꯛ ꯊꯧꯅꯥ ꯐꯅ ꯂꯟꯊꯦꯡꯅꯔꯤꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯐꯝ ꯑꯃꯗꯤ ꯃꯤꯒꯤ ꯃꯃꯤꯡꯁꯤꯡ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤ ꯁꯥꯕꯨꯡꯈꯣꯛꯀꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯌꯦꯡꯕꯤꯗꯅ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨ ꯆꯩꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯍꯨꯏꯄꯨ ꯀꯧꯕ ꯑꯃꯒ ꯃꯦꯁꯦꯖ ꯊꯥꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯑꯥꯊ꯭ꯔ ꯍꯟꯕꯤꯈꯤꯕꯅꯤ ꯍꯨꯏꯄꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯋꯥꯏꯈꯣꯝ ꯁꯔꯤꯇꯥ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯍꯨꯏ ꯌꯥꯝꯅ ꯂꯣꯏꯔꯒ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯍꯨꯏꯄꯨ ꯍꯥꯏꯔꯒ ꯍꯦꯟꯅ ꯈꯪꯅꯕ ꯅꯨꯄꯤꯅꯤ ꯍꯨꯏꯄꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯉꯁꯤꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯑꯗꯨꯕꯨ ꯁꯥꯕꯨꯡꯈꯣꯛꯀꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯌꯥꯎꯕ ꯍꯨꯏꯄꯨ ꯍꯥꯏꯔꯤꯕꯁꯤ ꯀꯨꯀꯤꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯂꯧꯕꯤꯈꯤꯕꯗ ꯅꯠꯇꯅ ꯃꯍꯥꯛ ꯀꯨꯀꯤꯒꯤ ꯏꯟꯐꯣꯔꯃꯔꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯕꯅꯤ ꯁꯥꯕꯨꯡꯈꯣꯛꯀꯤ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯩꯔꯥꯎ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯒꯤ ꯃꯤꯍꯨꯠ ꯋꯥꯏꯈꯣꯝ ꯔꯟꯖꯅꯥ ꯀꯧꯕꯤ ꯑꯃꯅ ꯍꯥꯏ ꯂꯩꯁ꯭ꯔꯝ ꯑꯔꯨꯅꯥꯗ ꯁꯥꯕꯨꯡꯈꯣꯛꯀꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯂꯩꯔꯤꯕꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯥꯡꯂꯤꯕ ꯃꯇꯦꯡ ꯑꯁꯤ ꯑꯩꯈꯣꯏ ꯅꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯂꯒ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯐꯝ ꯊꯣꯛꯄꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯂꯩꯁ꯭ꯔꯝ ꯑꯔꯨꯅꯥꯅ ꯔꯤꯝꯁꯇ ꯂꯥꯌꯦꯡꯅꯕꯒꯤ ꯄꯨꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤꯕꯤ ꯅꯨꯄꯤꯁꯤꯡꯗꯁꯨ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯐꯨꯕ ꯆꯩꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯥꯙꯥꯔ ꯑꯃꯗꯤ ꯄꯥꯟ ꯀꯥꯔꯗꯅꯆꯤꯡꯕ ꯃꯨꯟꯈꯤꯕꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛꯄꯤꯔꯛꯎ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯄꯤꯊꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯆꯞ ꯆꯥꯅ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯠꯊꯈꯤꯕ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯀꯌꯥꯗ ꯕꯣꯝ 9 ꯐꯪꯂꯦ ꯌꯥꯝꯗ꯭ꯔꯕꯗ ꯕꯪꯀꯔ 12 ꯊꯨꯒꯥꯏꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯂꯦꯞꯇꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯑꯣꯄꯔꯦꯁꯟ ꯃꯅꯨꯡꯗ ꯐꯪꯕ ꯕꯣꯝ 9 ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯗ ꯁꯥꯔꯝꯕ ꯄꯨꯟꯅ ꯕꯪꯀꯔ 12 ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯔꯈꯨꯜ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯄꯣꯈꯥꯏꯍꯧꯗ꯭ꯔꯕ 52 ꯃꯣꯇꯔ ꯑꯃ ꯂꯩꯔꯝꯈꯤ ꯕꯣꯝ ꯑꯁꯤ ꯉꯁꯤ ꯁ꯭ꯇꯦꯠ ꯕꯣꯝ ꯗꯤꯁꯄꯣꯖꯦꯜ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯣꯈꯥꯏꯍꯟꯈꯤ ꯃꯔꯛꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯐ꯭ꯂꯦꯛ ꯃꯥꯔꯆ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯃꯗꯤ ꯀꯣꯔꯗꯣꯟ ꯑꯦꯟड ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯧꯈꯤꯕ ꯄꯨꯡ 23 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯇꯃꯦꯡꯂꯣꯡ ꯏꯝꯐꯥꯜ ꯏꯁ ꯕꯤꯁꯅꯨꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯇ ꯁꯥꯔꯝꯕ ꯕꯪꯀꯔ 12 ꯊꯨꯒꯥꯏꯈꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯁꯍꯨꯝꯐꯥꯏ ꯚꯤꯂꯦꯖ ꯂꯧꯕꯨꯛꯇ 52 ꯃꯣꯇꯔ ꯁꯦꯜ 3 ꯑꯃꯁꯨꯡ 43 ꯃꯣꯇꯔ ꯁꯦꯜ 3 ꯐꯪꯕ ꯉꯝꯈꯤ ꯀꯥꯡꯕꯥꯏ ꯑꯃꯁꯨꯡ ꯑꯦꯁ ꯀꯣꯠꯂꯤꯌꯟ ꯚꯤꯂꯦꯖꯀꯤ ꯂꯣꯟꯅꯕ ꯂꯧꯕꯨꯛꯇ IED ꯑꯃꯁꯨ ꯐꯪꯕ ꯉꯝꯈꯤ ꯕꯣꯝꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠ ꯕꯣꯝ ꯗꯤꯁꯄꯣꯖꯦꯜ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯄꯣꯈꯥꯏꯍꯟꯈꯤ ꯍꯥꯏꯔꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯆꯠꯊꯕ ꯀꯥꯔꯐ꯭ꯌꯨ ꯃꯅꯨꯡꯗ ꯑꯊꯤꯡꯕ ꯊꯨꯒꯥꯏꯕꯒꯤ ꯃꯩ ꯊꯥꯕꯒꯤ ꯑꯃꯁꯨꯡ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝꯗꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯤ 135 ꯐꯥꯔꯦ ꯍꯥꯏꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯇꯣꯉꯥꯟ ꯁꯟꯗꯣꯛꯄ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯐ꯭ꯔꯤ ꯅꯝꯕꯔ 9233522822ꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯃꯗꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯤꯌꯨꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯕꯨ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯋꯥꯐꯝ ꯀꯌꯥ ꯃꯤꯌꯥꯝ ꯃꯔꯛꯇ ꯉꯥꯡꯅꯔꯛꯂꯤꯕ ꯑꯁꯤꯗ ꯊꯥꯖꯕꯤꯒꯅꯨ ꯁ꯭ꯇꯦꯠꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ BJP ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯤꯇꯦꯄꯥꯠ ꯆꯨꯊꯦꯛꯇ ꯂꯩꯕ BJP ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯖꯣꯟꯁꯟ ꯑꯦꯂꯥꯡꯕꯝ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯁꯔꯠ ꯀꯨꯃꯥꯔ ꯑꯅꯤꯅ ꯍꯥꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯅꯔꯤꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯆꯔꯥꯡꯅꯕ ꯅꯦꯅꯥ ꯇꯥꯗꯕ ꯐꯤꯕꯝ ꯃꯥꯌꯣꯛꯅꯔꯤꯉꯩ ꯃꯔꯛꯇ ꯃꯤꯑꯣꯏ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯉꯥꯡꯅꯔꯛꯂꯤꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯇꯥꯍꯟꯗꯕ ꯊꯥꯖꯍꯟꯗꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯋꯥꯍꯪ ꯀꯌꯥ ꯂꯥꯛꯏ
President rule pamba kangbu kharanadi akanwa pressure piba sina mamangna thokiba hingsagi weba asobu irang adu halakadra haibigi chingnaba pokle haina makhoi phongdoki party ga kariga mahiram amatada mari leinadaba nandala ningombam kawba miwemana BJP gi workers sing mass oina resign tawragani amadi miyamu lana lamjingduna minister amadi MLA singi yumda thomjinnaba phongdokiba wapamadu aranmani Miyambulana lamjingnaba hotnariba BJP saba miweshigi mathakta ain goeba sabsabe action lawnaba party gi makedigi Imphal police station da complaint ama tokre haba wafam makoina phongdoki law and order da akaiba piba yaba asiguma thawong sathabidanaba miyamna appeal tawbugo loinana BJP state unit ki head office da gi phongdorakpu wafam natana atai wafam sing miyamna thajabigano tonga da miyamna thajaba thambigano amasu BJP gi ming sizinaraga irang thoknaba Siliba singdagi section view lamdam asida santi puraktuna mahoksagi phiyomda hanjilangnaba honabada punamangna thodang lominasi hainasu makhoi ani na phongdo khenasu pawsta makhatarakli losilak poina to paw prano manipur gi map ta sekmai amasum sugunu yaudabagi penadre Manipur Remote Sensing Application Center MRSAC na phong Manipur gi map ta Imphal West sekmai amasum kaksung district sugunu yaudabagi matang maikei kya digi nungnang mo phungdok narak loinana wang kya hangnarakli kumja English ngani ga taraga mathu gi map ta sekmai amasum sugunu ani yauraga leirabusu kumja English ngani ga kungani thuda Planning Department gi makhada MRSAC na phong map ta pura tayona bu oirakpa sida miyamna wang hangnarakani Iramasi gi matang na New Developments Organization NDO singjamai gi makedigi mari lena authority sing maru oina planning gi director gi pung sing siladuna miyoy bi asoibana thokriba oirabdi map asi semdokna ba taksilakli phongliba map aduda sekmai amasum sugunu yaudabana maramoiduna Manipur gi miyamna phawriba nungnang madu ngasi Manipur Press Club ta pawmising unabada NDO gi chairman oina Romena phongdoki Manipur gi hojik tangdu leita daba phibam leidingi sera asida meptagi sekmai amasum sugunu lauthokiba sina leidibi rang hena sakthohalangnabagi masak oirakpa yai haba wafam Romena thamki official publication singi accuracy amasum credibility da miyamgi thajaba amuhana lehananaba mepta leidiba asoyabadu semdoknaba mari lenaba authority na khudaka thabak paikhat kadabani hainasu magna phongdokhenasu pawsta makhatari adu hausiku ina di miyam pawsu matang asa lusinjarage masu miyam puna noba update ngaminasi